ꯍꯧꯖꯤꯛꯅꯦ ꯃꯄꯥꯟ ꯑꯩꯈꯣꯏ ꯃꯈꯥꯒꯤꯁꯨ ꯀꯟꯅ ꯇꯤꯚꯤꯒ ꯀꯟꯅ ꯊꯥꯒꯠꯂꯛꯏꯕ ꯈꯪꯕ ꯃꯄꯥꯟꯒꯤꯁꯨ ꯉꯁꯤ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯀꯩ ꯀꯔꯥ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨ ꯆꯥꯕ ꯍꯧꯔꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯈꯜꯂꯝꯗꯕꯅꯦꯕ ꯑꯗꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯇꯧꯕꯁꯦ ꯑꯩꯁꯨ ꯃꯨꯛꯕꯥꯡ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯃꯁꯨ ꯀꯟꯅ ꯈꯣꯡꯒꯠꯂꯦ ꯁꯤꯗꯤ ꯉꯄꯥꯏ ꯑꯣꯏꯅ ꯂꯩꯔꯦ ꯀꯟꯗꯂꯥ ꯑꯩꯈꯣꯏ ꯑꯁꯥꯝ ꯁꯣꯟꯗꯅꯅꯦ ꯀꯟꯗꯂꯥ ꯍꯥꯏꯅꯩꯌꯦꯕ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯀꯟꯗꯂꯥꯁꯦ ꯀꯟꯗꯂꯥ ꯑꯃꯅ ꯀꯦꯖꯤ ꯃꯈꯥꯏ ꯐꯥꯅꯤꯡ ꯐꯃꯥꯡ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯈꯨꯆꯥꯎꯁꯦ ꯀꯦꯖꯤ ꯑꯅꯤ ꯀꯌꯥꯝ ꯅꯪ ꯀꯟꯗꯂꯥꯁꯦ ꯀꯦꯖꯤ ꯑꯅꯤ ꯃꯈꯥꯏꯅꯦ ꯉꯥꯁꯦ ꯃꯀꯨ ꯈꯣꯛꯑ ꯄꯨꯔꯛꯄꯅꯦꯕ ꯑꯩꯅ ꯁꯦꯝꯗꯣꯛꯑꯦ ꯑꯩꯅ ꯊꯣꯡꯉꯒꯦ ꯑꯩꯅꯅꯦ ꯈꯥꯏꯕꯣꯛ ꯈꯥꯏꯗꯣꯛꯑꯝꯕ ꯉꯁꯤꯗꯤ ꯂꯣꯏꯅ ꯆꯥ ꯉꯝꯃꯣꯏꯗꯅ ꯉꯥ ꯀꯦꯖꯤ ꯑꯅꯤ ꯃꯈꯥꯏꯅꯤꯅꯅꯦ ꯑꯗꯨ ꯈꯥꯏꯗꯣꯛꯑꯝꯃꯁꯤꯒ ꯊꯝꯃꯒꯦ ꯍꯥꯏꯗꯤ ꯀꯩꯁꯨꯝꯕ ꯇꯣꯠꯇꯅ ꯍꯥꯏꯗꯤ ꯐ꯭ꯔꯤꯖꯇ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯗꯣꯏꯅꯦꯕ ꯇꯤꯐꯤꯟꯁꯤꯒ ꯑꯗꯨ ꯊꯣꯡꯉꯛꯑꯒꯦ ꯉꯥꯁꯦ ꯑꯩꯅꯅꯦ ꯇꯥꯎꯈꯠꯄ ꯍꯧꯔꯦ ꯃꯇꯨꯝ ꯃꯇꯨꯝꯁꯦ ꯍꯥꯟꯅ ꯇꯥꯎꯔꯒꯅꯦ ꯍꯥꯏꯗꯤ ꯃꯀꯣꯛꯀ ꯃꯃꯩꯒ ꯀꯣꯟꯅ ꯇꯥꯎꯔꯛꯑꯒꯦ ꯉꯥꯁꯦ ꯑꯣꯟꯊꯣꯛꯑꯁꯤ ꯌꯥꯔꯅꯤ ꯀꯣꯊꯣꯔꯛꯑꯒꯦ ꯉꯥꯁꯤꯃꯨꯛ ꯀꯣꯊꯣꯛꯄ ꯌꯥꯔꯦ ꯑꯩꯅ ꯃꯀꯣꯛ ꯀꯩꯔꯣ ꯃꯊꯪꯁꯤ ꯑꯗꯨꯝ ꯇꯥꯎꯔꯦꯕ ꯑꯗꯨ ꯀꯣꯟꯅ ꯃꯃꯩꯃꯨꯛ ꯀꯣꯟꯅ ꯇꯥꯎꯔꯛꯀꯗ ꯂꯩꯔꯦ ꯃꯊꯪ ꯑꯗꯨꯝ ꯇꯥꯎꯔꯛꯑꯒꯦ ꯊꯣꯡꯉꯛꯑꯒꯦ ꯑꯩꯗꯣ ꯉꯥꯁꯤꯗꯤ ꯇꯥꯎꯕ ꯂꯣꯏꯔꯦꯕ ꯏꯟꯖꯥꯡꯁꯨ ꯊꯣꯡꯒꯠꯄ ꯍꯧꯔꯦ ꯑꯩꯅ आलू खामें सिंधी दुबई अने युमदे पुरप कोलीवाई मरुद अदु हापगने थोंगनी मरु मपांग अने जाइंगांग फदिगोम मकू खरा दुबई जीरा खरा हापे मरुजे कंगनेबा दोइना तिंजनबने हापचलनी सिसु ये हापचलेबा सोगले ngaसिसु हापचलगे सिना सिगा लैरे ngaसिंसे हापचलगे थोंगागे ngaसे नहाने जोंचाक तो खोलगने सिंजू सोइरगा थमगिबा जोंचाक तो नेना फ्रिजता ngasiसे जोंचाक सिंजू अमा तौरगे इंजांसे फज्जन सौरे ngaका सौला फदिगोम थाकचलगे मचुसु जाम फज्जरे इंजांसे सुमही नंगचले याबा nga खाजा मापचन इंजांगे थोंगयलबने अखोइदि नुंदांग चादे फदिगोम थाकचन बजानी फदिगोम ने थाकचलगे मई से मुथलगे आलू का फज्जा मुल्ले लोइसलगे कंदला थोंबा ngappai थोंबा अखोय आसामगिना कंदला मणिपुरगिना ngappai आइदु लोइरे nga थोंबा चाक सिंजू से आइगोंदाने आइगोंदा कमेंट अमा लामबनिको आलू खरा हापदि जोंचाक सिंजूदो खरा थोतै हाइबनि अबको अइना आलू खरा हापगा जोंचाक सिंजू से तोखाइरे ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯟꯗꯂꯥ ꯊꯣꯡꯕꯅꯦ ꯁꯤꯒ ꯑꯩꯅ ꯉꯥꯁꯤꯡꯁꯦ ꯁꯤꯒ ꯂꯧꯊꯣꯛꯑꯦ ꯀꯣꯠꯅꯕ ꯀꯣꯕꯤ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯅ ꯁꯤꯒ ꯂꯩꯔꯦ ꯃꯊꯦꯜꯗꯤ ꯁꯤꯇꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯏꯀꯣꯛꯅꯣꯅ ꯈꯣꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯑꯩꯅ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯍꯥꯏꯈꯔꯝꯃꯤ ꯍꯥꯏꯗꯤ ꯀꯟꯗꯂꯥ ꯑꯁꯥꯝ ꯁꯣꯟꯗꯅ ꯀꯟꯗꯂꯥ ꯃꯅꯤꯄꯨꯔꯗꯅ ꯉꯄꯥꯏꯀꯣ ꯁꯤꯒ ꯍꯤꯟꯖꯥꯡ ꯃꯊꯦꯜꯒꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯤꯒ ꯀꯟꯗꯂꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥꯡꯉꯩ ꯁꯤꯒ ꯂꯧꯊꯣꯛꯑꯦ ꯀꯣꯠꯅꯕ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯩ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯑꯗꯨ ꯂꯥꯏꯒꯤꯁꯦ ꯍꯥꯟꯅ ꯈꯣꯔꯝꯍꯧꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯃꯄꯥꯟ ꯑꯩꯈꯣꯏ ꯃꯈꯥꯒꯤꯁꯨ ꯀꯟꯅ ꯇꯤꯚꯤꯒ ꯀꯟꯅ ꯊꯥꯒꯠꯂꯛꯏꯕ ꯈꯪꯕ ꯃꯄꯥꯟꯒꯤꯁꯨ ꯉꯁꯤ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯀꯩ ꯀꯔꯥ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨ ꯆꯥꯕ ꯍꯧꯔꯁꯦ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯃꯌꯥꯝꯗ ꯀꯟꯗꯂꯥ ꯊꯣꯡꯕꯁꯤꯅ ꯏꯜꯂꯛꯑꯒꯦ ꯑꯩꯁꯦ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯂꯩꯕꯅꯦꯕ ꯍꯥꯏꯗꯤ ꯄꯨꯔꯛꯍꯧꯗꯔꯦ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯆꯦꯡꯉꯥ ꯃꯔꯨ ꯍꯥꯟꯕꯤ ꯊꯝꯕ
ꯑꯗꯨ ꯃꯌꯥꯝꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯉꯥꯁꯤꯒ ꯇꯧꯔ ꯃꯌꯥꯝꯗ ꯏꯜꯂꯛꯑꯒꯦ 이진 punamak ꯆꯦ ꯆꯥꯃꯤꯟꯅꯔꯁꯦ ngasi se aidi mubang taugai khalamdabaneba adu yongchak sinjuse tawbuse je mubang tawningba mem char ising gata nganta ki kawrini yongchak sinju je igon hairakpane ko kanana hairakpano igon hairakpane kamenda alo khara dum alo ngan bodo khara dum yongchak sinju siga dum tosallo hai aina du to leba du di tho le hai baneba char hawre hawte hairake luhong bai masukkan na konggala chúng ta sẽ alu ham nó kadang thota ban mata nuôi là lang nghe lang mà ai tàu có đã vậy đúng tàu kìa anh là đi hai rồi nè ai mua bằng tàu đó đi ai video nằm đó đi nói xây sala cano nãy nói cái nó không có cano luhong với cái nó hai bên đi ra đông anh dùng chắc xin chú anh từ lâu mà thời gian lẽ phải đi gom tàu đó ạ chắc thì cái quá không tangay mo bang tawri no isay nung say dot sa pirak ka no singa thì maru jam jauh bane ba hau dia hau bane angang na changam da bangani mo bang da chu tau banu ngai cha chu maru jauh banga cha mo bang da cha ba nu ngai tan hai đi chứ khay hai nè
이제 장장나 짜라겠다. 뭐 이세 농사이간 다 갈라보세. 그러니까 또 오더라. 인자는 하려면 이제 짜서 짜서 mamma mi si di chiaro che carica di canne sei che non tocco dei kajang chiara che tocco mo pa mamma mi madu jam jawab ne bo Chaka pagleram mayam ngasi Kandala thongba si jam hauram de yongchak singju do khuaw do adu ngasi se ai sei su kan thakchalakpa ai copyright ka chaga draina jang na chachalabane ba adu hauchu haude adu ngasi di dum siga thamage mathangi mubang khangde blog khangde dum unarase ba